Mijing tabir bakhoi pumnokpu image TV na taramna okchabaga loinana Brajesh Kumar na khurumjari ngasigi maruiba pauda Go to Village 2.0 Jiriwam da pangthokhrei Chief Minister N Biren na nongsaba thong amasung Tipaimuk Valley Bridge sangaduna miyamda sinakhrei Hokyo pungkun marida Manipur da nauna COVID-19 positive oiba mioi yankhei thengnakhrei mioi amana laichat asina laikhidre Chuchampur district ki Tibong da SBI ki ATM booth ama hangdokhrei loinana Janata Dal United ki senior leader Pawan Verma Trinamool Congress da yaukhrei mapung we pau lobirasi Manipur ki Chief Minister N Biren na helicopter tongduna Jiribam da laktuna Jiribam district ki Kadam Tala da laiba Jiri College ki compound da Go to Village 2.0 mapung fana pangthokhrei Go to Village 2.0 lakpaga mari leinana nongsaba thong Western Gate amadi Tipaimuk ki Valley Suspension Bridge Barak River Taitu amadi Paifun Muan samnanaba thong sangaduna miyamda kusinnakrei Go to Village 2.0 thoram aduda Education Minister S Rajan Transport Minister Bungjagin Walte Tourism Minister Olukhoi Member of Parliament Laishemba Sanajauba Manipur Legislative Assembly ki Deputy Speaker K Robindro Jiribam Assembly Constituency ki MLA Asapuddin Jiribam Jilla Parishad ki Adhyaksha KS Janaki Devi Manipur Food Industries Corporation Limited ki Vice Chairman K Sharat Kumar amadi Chief Secretary Dr. Rajesh Kumar su saruk yaki Manipur ki Chief Minister da Student Organization amadi tongan ba civil society singna memorandum kaya su pisinki Chief Minister N Biren hai Jiribam district asi lap leire haiduna officer mayamna usittaba tawbiganu yankhai pikhrabani hairiba lambi asi numit kunni gi manungda loichindrabadi Chief Minister bu phatte haiganu haikre crore chamaga tramari gi sanction kaithaduna leiraba JT Road asisu athubada thabak haugadabani haiki Chief Minister na makata na haikibada inner line permit leiriba building asisu DC Jiribam gi kuthangda senpham pitharakuna athubada saba honanaba hotnaragani aduna DC na engineer sing tanaraga hapta amagi manungda Sangadaba senpham amadi details sing adu pibirau maduda asangba senpham sing Chief Minister fundagi oirabasu pigani haina phongdoki matam thara ga thok to gudum ai ni ma market sabanu mi kya ni sangi ge tha kya sangi ge ma market sabanu dum thuna loidro sigi akoina sida tawriba ima market helipad helicopter tani helipad sab kya gui sangi residential model school swing sakali sabana mando adagi school mari manga ni sakali ba transit hostel kanoga khoi gi masi si osa sing leina na budo Jiribam ga borabera ga ani dani sakali se isingi adagi hostel gi se paikhalai ba sahi mari makhai se paikhalai ba mayam se masjidai da khoi gi thabak to biri ba contractor sing engineer sing official sing kadang sinsal ta akhoi gi jiri si lakh re ga khan ba do la le ji helicopter le ko pungkhai de yobong mam le je Jiribam Jiribam je na de lakh re kem gi ngaro e sitta ba do thoi de ba do officer sing na ta honing de please don't do it adunu yam sathina mai pae khigi Go to Village and Go to Hills Assam Rifles ki Director General Lieutenant General Pradeep Chandran Nair Yudha Seva Medal YSM Seva Medal ABSM piduna ikai kumnakri medal asi ngarang New Delhi da pangthok putsing lemlaba thorum amada President Ramnath Kovind na kusinakibani General Officer asina Nagaland da Inspector General Assam Rifles North oina mai pak na command tawkhibagi ikai kumnaba utpa oina medal asi kusinakibani Lieutenant General Pradeep Chandran Nair
AVSM YSM North East da lalhawasing thengnabada yamna experience leibata natana Manipur da su brigade commander oina thabak puramle hauji general officer asibu Assam Rifles ki director general oina thabak puhalakpasi North East region gi oina di thoidokpa afaba khongthang amani hairi Manipur da hauke pung kunmari da mio yankai nauna COVID positive oikre mio amana laikidre bungfam asida mio lising aniga chamaga nifutaruk COVID test tauki maduda mio yankai positive oibadagi ngasigi COVID positive oibagi chang sada ani dasmik ahum yauki Manipur da COVID pandemic sandorpadagi ngasi phawbuda apunba mio lakta mari lising taret chamanga nipuni thoi COVID test taukre mio lak ama lising kunmanga supna taret na positive oikre aduga mio lising amaga chamapan humdoina leikidre Kaching district ki oina pungpham sida district asida hangliba COVID testing center singda mio confirm doi test tawuda mio ama COVID positive oiba thenaki mio singdu lengak na salaiba COVID testing center da kunmanga Jiban Hospital da taret amadi Ima Hospital da mio ama test tawkibani maduda Jiban Hospital da mio ama positive oirambani haina district surveillance officer Kaching Dr. Keso Singh Morang Themgi report na hairi Malem pumbagi oina COVID positive case koti kunmanga lak marifu manga lising humpu sanipal humpunipal sukri masigi manungda mioi lak yakai matoi lising humdraga nipan supna humpu matoi na laikidre mioi koti kulumdoi lak nifu lising nifu matoi chahung humdra matoi na narambadagi farakre pandemic asigi chaiteng phangduna malem gi manungda COVID positive case khwaidagi masing yamna thengnaba laibak USN oiri laibak asida apunba mioi koti mari lak marifu taret lising nipunipan sa mga yankai taret positive oikre Indiana case koti ahum lak nifu mga lising kuntaruk chamari marifu thengaduna ani subada leiri aduga Brazil na positive case koti ani lak kun lising tarapan chanipal humudra thengaduna COVID positive case masing yamna thengnaba ahum suba laibak oiri JC ILP na lamdam asida lairiba nan Manipuri sing ILP pass paibra paidabra haibagi check tawugi thabak ngasi jumakha ta na chathakri ngasi ayuk JC ILP H na Manipur police ka khusamnaduna Imphal gi wahangbam lakai da chathakiba drive aduda pass pairamdaba non Manipuri yankhai rom yorom bathenaki drive aduda saruk yakiba JC ILPS ki convener BK Moirangchana phongdokhibada lainga kimfamda thamjaningbadi asigumba drive chathabada pass pairamdaba amadi renew tawdaba kaya ama thengnaribasi makhatana thoktananaba renew tawgadabasing tawthoknaba amadi pass paidabasing pahannanaba sarkar asina honabiu loinana ILP regulation asi mapung fana effective oinaba thabak pagatpiu haina su phongdokhi loinana ngasigi drive chathabada pass pairamdaba mio yankai rom police da sinakre hairi Churchanpur district ki tuibong da SBI bank ki makhada ani suba ATM booth ngasi Marveng da hangdokre ATM booth hangdokoi thorom da ADC Churchanpur S Khaikunpo ngaitena athoi methunglen oibaga loinana tuibong SBI bank ki branch manager amadi atei lusingba kaya so saruk yaki ngasi hangdokliba ATM booth asi tharga SBI Churchanpur main branch na apunba ATM booth taratruk install tawkre Tharomgi athoiba mithunglen gi warol piraduna ADC Churchanpur S Kaikhopo ngaitena SBI tuibong bank na Marveng da ATM booth ama hangdolakpasida nungaibu phongdokhibaga loinana ATM booth amagasu hangbasina miyamna sel lokthokpada hena khudong chahalagani haiki amadi bank staff singna booth asida matam chana sel hapkani masibu lokthokpa lakpada amadi ATM booth manungda changbada miyamna civic sense ngakna changnabasu phongdokhi Lilong ACG MLA Antas Khan amadi Uripok ACG intending candidate retired IAS L Ragumani ngasi BJP da yaukre Kashampat leiba BJP head office da makoi anibu Manipur gi chief minister N Biren na BJP gi lengan pising yanduna tram oki ngasi thorom aduna chief minister N Biren na hai chetok haidokna bagi politics tawroidabani masina ekoi masel gi marakta achauba khetnaba lakani BJP hena mapangal kanhanba matautai BJP gi amatta oibagi wakalon adu ngasi Lilong ACG MLA na amuhanna BJP da yaurakpa asina takle
थोरम अदुदा सरुक याखिबा बीजेपी मणिपुर स्टेट की प्रेसिडेंट सरदा देवी हाई ngasi बीजेपी बु नुंगसीबिदुना यारोकलिबा असिना पार्टी असी अमुका हेना पांगल कंखट हनगनी फोंदोखी ngasi थोरम अदुदा एल रघुमनी ना हाई पालिबा बीजेपी लेंगा की फजबो अकलोन प्रजा सिंगी नबक तौरकलिबा तोंगान तोंगान थबक थोरम सिंह असिदगी बीजेपी दा यावबनी फोंदोखी ngasi थोरम अदुदा मिनिस्टर ओलुकोई एमएलए केश्याम एमएलए इंद्रजीत बीजेपी की लुचिंग सिंह अमदी लिलोंग अमदी उरीपोक तगी लाकपा बीजेपी की थौमी कयासु सरुक याखी नेशनल पीपल्स पार्टी सिंजमई ब्लॉक अमसुंग नेशनल पीपल्स यूथ ना सिंधुना ngasi सिंजमई थोंगाम लेकायदा इंटरेक्शन प्रोग्राम ऑन एनपीपी एज सेवियर ऑफ नॉर्थ ईस्ट हाइबा थीम दा नोमुई ओबा पॉलिटिकल कॉन्फ्रेंस अमा पांगथोकरी थोरमदुदा एनपीपी की नेशनल प्रेसिडेंट कोनाट के संगमाना हाई एनपीपी लीडर अमदी पार्टी वर्कर सिंह दा अटैक तौबा पार्टी की फ्लैग लौथनबा होटनरिबा असि कंडेम तौई असिगुम्बा पॉलिटिकल पार्टी सिंह सिना करमना लेबाक नाकदोरिबनो नहा सिंह करमना सेंबदोरिबनो हाइबा वहंग कया हंगलपगा लोइना एनपीपीडी पॉजिटिव ओइबा पॉलिटिक्स तौदुना लेबाक सिगी नहा सिंह यलहोमी सिंह कंदुना सौखटपा पुरकनबा पांडमदा पांबा पार्टी नि हाइना फोंदोखी अमदी सिंजमईगी नहा सिंह अवोनबा पुरकनबा होटनरिबा ओइनाम रोमेन दा मियामना सौगटनबा अपील सु तौखी थोरमदुदा डिप्यूटी सीएम वाई जयकुमार एमएलए एल जयंत कुमार एनपीपी स्टेट प्रेसिडेंट खाइसी याउना एनपीपी इंटेंडिंग कैंडिडेट कयासु थोरमदुदा सरुक याखी I tell this to all the youth that I meet. I say this in every platform that I get a chance. That we will show a new path. I want to tell the youth of NPP and the leaders of NPP, let us show the people of Manipur that we are different. That we are not like these political parties that engage in this kind of behavior and in this kind of violence and try to spoil the name of the people of Manipur. We will not tolerate this and we will not follow this kind of footsteps. National Legal Services Authority NALSA की डायरेक्शन मतुंग इना मणिपुर स्टेट लीगल सर्विसेज अथॉरिटी ना लाकलिबा था दिसंबर की तांग 13 दा ADR सेंटर लम्हेमपाट कोर्ट कॉम्प्लेक्स नेशनल लोक अदालत पांगथोकलगनी हाइरिबा लोक अदालत असिदा पेंडिंग द लेरिबा तोंगान तोंगानबा केस मखल सिंह हाइबदी क्रिमिनल कंपाउंडेबल ऑफेंसेस सेक्शन 138 की मखाद लेबा NI एक्ट केस सिंह MACT केस मैट्रिमोनियल केस लेबर डिस्प्यूट केस अमदी अतई सिविल केस लोइनना प्री litigation matters sing haibadi bank loan recovery telephone bill legal aid clinic na sing bagi matang da case sing su paikatuna dispose togani national lok adalat asi district legal services authorities DLS is nasu sinduna manipur da leiba district khudingi district court complex sing da pangthokani National Lok Adalat asida makoi case sing pukhat ningba singna Manipur State Legal Services Authority natraga Mali Lainaba District Legal Service Authority da contact to yagani haina Manipur State Legal Services Authority ki additional member secretary S Sadanandana Thorok Pachiro amana hairi Prime Minister Narendra Modi na lusingba BJP lenga ki मखादा मणिपुर की चीफ मिनिस्टर नोंगथोंबम बिरेन सही मरी मखाई मणिपुर की लेंगाक तंगदु लेताब की लेंगाकनी अदुगा लाकदरब बीजेपी की सही मंगा की लेंगाक असिदी डेवलपमेंट की लेंगाक अमा ओइगनी हाइना ngasi थांगमैबन केंद्र की अपुनबा नहारोल याइफ थौसिल कांगलुप ANYTK क्लब ता पांगथोकिबा स्विंग मैचिन खुसिनबगी थोरमदा बीजेपी मणिपुर प्रदेश की स्टेट सेक्रेटरी शु ओरिबा थांगमैबन केंद्र दा बीजेपी की इंटेंडिंग कैंडिडेट ओरिबा कोंखाम विक्रम सिंह ना हाइक्रे थांगमैबन केंद्र की ओइना मणिपुर बिल्डिंग्स एंड अदर कंस्ट्रक्शन वर्कर्स वेलफेयर यूनियन की कार्ड पाइरबा बेनिफिशियरी कंट्रेक्ट लोमदा स्विंग मैचिन सिंह असि खुसिनदुना बीजेपी मणिपुर प्रदेश की स्टेट सेक्रेटरी कोंखाम विक्रम ना मखाताना हाई
ngasi thorum asi mahakna praja singgidamak ANYTK amadi Manipur Building and Construction Workers Welfare Union ga kusamnaduna labor card pairaba miyoi singda masaga chanaba thabak pinaba lengakna paikal liba chawkhat thorangi saruk ama oina ngasigi swing machine kuntaret asi card pairaba singda khusinnabani Thamaiban Kendra gi miyam yauna Manipur da leiba mipum khunimakna Chief Minister N Birena Luchingba BJP lengakna paikhat liba peoples oriented oiba scheme project sing asi mapung fana khangminna gadabani state asigi praja sing self sustain self reliance self development oina hingba ngamjat gani haina Bikramna makata ki next 22 dagi development gi matam laglani handak sina peace lae peace akhoi pami ba peace to porpanga me aduga matangi tam sidi development gi tam ne hajani as an secretary of BJP I will say that the next term for the BJP government will be a term for development Manipur praja yai panami ta dumba tam ma lagla gani ena mayam da ai ngasi sigi message ja Lamdam asigi awa ana tarabasingda like-minded group LMG Manipurna leptana tengbang lakpagi kuntrani to shuba tengbang oina mapuroiba Jumnam Deblip amadi Manembo Ibem Pisak animak tha taret ki manungda taibangpal thadok khibadagi pikliba masa aniga wana punsi hinglibi samuro mayai lekai dagi Jumnam Ongbi Sanathoi Devi da khajikta oirbasu awaba koknanaba haidana LMG Manipurna lupal sing taraga loinana nongmada sangdraba yadraba potjai kaya mateng pangkhre LMG Manipurna wai Sanathoi Devi na wana punsi leli tabadagi tengbang asi pijabani haina group asigi secretary na hongdoki amromda maraibak thihorabi Sanathoi na LMG Manipurna mateng pangbiba asida pukning nungsina kaptuna apenba phongdokladuna wafam kayasu phongdorakli ngasigi tengbang khongchat aduda group asigi president L Kunjakesho Sharma amadi LMG gi thaupuba kayasu saruk yaki lamdam asir leiriba pensioners singda pithokadaba lupa crore chamnga romgi senpham leingakna phajinduna thambadagi pensioners sing awa amadi khudong chadaba kaya mayoknare pisum thongda leiba Manipur State Pensioners Union gi office da union asigi amasung Manipur Government Services Federation na pawmishinga unabada federation amadi union asigi vice president L Saratna hai sahi anigi mamangdagi pensioners sing da pitokadaba sepam sing state government na pitok tabana maram oirga pensioners singi imung punaba hotnabada khudong chadaba kaya mayoknare pensioners singi phangpham thokpa benefits sing maru oina GPF final withdrawal leave salary amasung arrears payment na singba yauna tongan ba pensioners singda pitokadaba benefit kaya pitoktana leiri lainga kisu khudong chadaba kaya lairambadi ai adabu pifam thokpa semfamdi athubada pitokpiu pensioners singna thengnariba khudong chadaba pumba amata oina khananainaba pensioners singna lakliba tang kunthra gi nungthil pung ani tabada pisum thongda leiba union asigi office ta mifam pangthoktuna mari leinaba warep kayasu loguni hainasu phongdoki Janata Dal United ki senior leader ama oiramba Pawan Verma ngasi Trinamool Congress TMC da yaukre mahapu TMC chief amasung West Bengal Chief Minister Mamata Banerjee na harau taramna oki wathok oiriba citizenship laws gi matangda JDU gi chief Nitish Kumar ga yanaraktabadagi Verma ga loinana political strategist Prashant Kumar su party dagi tanthokrabani hari Verma haikibada West Bengal Chief Minister asi achouba force amani BJP dagi yauna miyoi mayam ama TMC da yaurkhigani mahaki damaktadi Rajya Sabha seat ki maramda khanabagi wapam leite haina sumhakna sengdoki Bihar gi Darbhanga dagi Congress ki ticket ta term ahum MP oramlaba Kriti Azasu ngasi athengbada TMC da yauraba yai hari Bihar da TMC da changlakadaba mayam amasu leidi haina Barmana phondoki Lok Sabha Mikhal mamangda TMC asi National Party ama oina mapangan kangkhatnaba strategy lokhatkani hari Pawan Verma asi hana Cyprus amasung Bhutan da India gi diplomat oirambani JDU gi General Secretary amadi National Spokesperson su oiramkhibani 2013 gi June dagi
2013 की जुलाई फाउबा राज्य सभा की मेंबर ओरमखी 2019 की मिखल मतुंग ममता बनर्जी ना दिल्ली दा गवर्नमेंट सेंबनी हाइबा वफमसु बर्माना फोंदोखी हेल्थ ऑफिशियल अमना हाइकिबदा ओडिशा की सुंदरगढ़ डिस्ट्रिक्ट लेबा गवर्नमेंट एडेड हाई स्कूल अमगी महरोई नुपी मचा 53 अमदी संबलपुर की बरलाद लेबा वीर सुरेंद्र साई इंस्टीट्यूट ऑफ मेडिकल साइंसेस एंड रिसर्च ता MBBS तमलिबा महरोई कुनिथोई कोविड-19 टेस्ट तौबदा पॉजिटिव ओरमले ngasi अनौबु पॉजिटिव केस चनिगा 13 लाखपगा लोइनना ओडिशा की पॉजिटिव केस असी मसिंग लाख 13,93,693 सुख्रे सिखिबगी मसिंगना ngasi gi ani asi tharga 9,443 सुख्रे हारि सेंट मैरी गर्ल्स स्कूल की हेडमिस्ट्रेस सिस्टर पैट्रिकाना हाइकिबदा नुपी मचासिंग अदु तोंगान थमदुना स्पेशल ट्रीटमेंट पीरी महिरोसिंग अदु क्लास 8 9 अमदी 10 तमलिबिसिंगनी BM SAR की MBBS महिरोई कुनिथोय अदुना कोविड हॉस्पिटल दा एडमिट तौख्रे हंदक्ता पांथोकिबा इंस्टीट्यूट अदुगी चही की थोरम अमदगी महिरोसिंगदु वाइनरकपा ओइरंगबनी हाइना ऑथोरिटी ना सिंगनरी हेल्थ एक्सपर्ट डॉक्टर नारायण मिश्रा ना हाइकिबदा सुंदरगढ़ अमसुंग संबलपुर डिस्ट्रिक्ट अनि असि नतना अतई डिस्ट्रिक्ट सिंगददी पॉजिटिव ओइबै केस हंथरकली अरोइबदा मरोय पाव अमुहन्ना गो टू विलेज 2.0 जिरीवाम द पांथोखरे चीफ मिनिस्टर एन बिरेन ना नोंगसाब थोंग अमसुंग तिपाइमु वैली ब्रिज संगादुना मियाम द सिनखरे हौक्यो पुंग कुनमरीदा मणिपुर नौना कोविड-19 पॉजिटिव ओइबा मियोय यांखै थेंगनखरे मियोय अमना लाइचत असिना लाइखिदरे चुचामपुर डिस्ट्रिक्ट की तुइबोंगदा SBI की ATM बूथ अमा हांगदोखरे लोइनना जनता दल यूनाइटेड की सीनियर लीडर पवन वर्मा तृणमूल कांग्रेस दा यावखरे ngasi damakta di paudam pijam atang solution jare meyang tabir ba khwai punopu amuka hanna khurumjari